ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯑꯁꯦꯡꯕ ꯂꯥꯏꯒꯤ ꯂꯨꯍꯨꯞ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯂꯥꯏꯒ ꯃꯤꯑꯣꯏꯕ ꯅꯤꯡꯊꯧꯒꯅ ꯄꯨꯟꯅ ꯇꯧꯈꯤꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯐꯠꯇꯕ ꯅꯤꯡꯊꯧ ꯑꯅꯤ ꯑꯃꯒꯤ ꯂꯨꯍꯨꯞ ꯑꯃꯃꯝꯒ ꯂꯥꯏꯒꯤ ꯂꯨꯍꯨꯞ ꯑꯃꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯊꯥꯗꯗꯨꯅ ꯋꯥꯁꯛꯅꯈꯤ꯫ ꯍꯌꯦꯡ ꯂꯥꯟꯒꯤꯃꯇꯝ ꯑꯃꯗ ꯑꯆꯨꯝꯕ ꯑꯐꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯥꯏꯊꯤꯔꯕꯁꯨ ꯑꯃꯨꯛ ꯊꯋꯥꯏ ꯍꯥꯞꯄ ꯉꯝꯅꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯥꯏꯒꯤ ꯂꯨꯍꯨꯞꯇꯨ ꯂꯧꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯎꯞꯄꯗ ꯑꯃꯨꯛ ꯍꯤꯡꯒꯠꯄ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯂꯨꯍꯨꯞ ꯑꯗꯨ ꯑꯣꯟꯅꯅ ꯂꯧꯔꯒꯗꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯎꯠ ꯑꯣꯟꯕ ꯍꯥꯏꯅ꯫ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯐꯝ ꯑꯃꯗ ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯂꯥꯏꯔꯕ ꯌꯨꯝ ꯑꯃꯗ ꯏꯔꯩꯃ ꯀꯧꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯏꯔꯩꯃꯒꯤ ꯃꯄꯥ ꯊꯥꯡ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯏꯪꯈꯣꯜ ꯀꯣꯏꯕ ꯑꯃꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯏꯔꯩꯃꯒꯤ ꯃꯄꯥꯗꯨ ꯌꯥꯝ ꯀꯟꯅ ナꯕ ꯑꯃꯗꯒꯤ ꯊꯥꯡ ꯁꯥꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯅ ꯊꯥꯡ ꯁꯥꯕ ꯂꯦꯞꯈꯤꯕꯅ ꯏꯔꯩꯃꯒ ꯃꯃꯥꯒꯗꯤ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯃꯥꯒ ꯏꯔꯩꯃꯒꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯊꯥꯡ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ꯫ ꯏꯔꯩꯃ, ꯊꯥꯡꯗꯣ ꯁꯤꯗ ꯄꯨꯔꯛꯎ, ꯃꯌꯥ ꯑꯆꯨꯝꯕꯒ ꯌꯦꯡꯒꯦ꯫ ꯅꯃꯥꯅ ꯌꯦꯡꯕꯁꯦ ꯃꯤꯅ ꯌꯥꯝꯅ ꯉꯥꯡꯅꯩ꯫ ꯕꯥꯕꯥ, ꯑꯩꯅ ꯌꯦꯡꯂꯕꯅꯤ, ꯃꯌꯥꯁꯨ ꯌꯥꯎꯔꯦ, ꯊꯥꯡꯁꯤꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯒ ꯕꯥꯕꯥ, ꯃꯤꯅ ꯍꯦꯛ ꯄꯥꯏꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯍꯥꯏꯗꯣ ꯑꯣꯏꯔꯗꯕꯅꯤ꯫ ꯊꯥꯖꯗ꯭ꯔꯒ ꯑꯩ ꯌꯥꯜꯂꯒ ꯌꯦꯡꯒꯦ ꯇꯨ꯫ ꯁꯣꯝꯗ ꯌꯥꯜꯂꯁꯨ, ꯁꯣꯝꯗ ꯊꯤꯜꯂꯁꯨ, ꯁꯣꯝꯗ ꯀꯛꯑꯁꯨ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯦ ꯕꯥꯕꯥ꯫ ꯃꯄꯥꯒ ꯃꯃꯥꯒꯅ ꯏꯆꯥꯗꯤ ꯊꯥꯡ ꯁꯥꯕꯗꯒꯤ ꯊꯥꯡ ꯄꯥꯏꯕ ꯍꯥꯏꯕꯅꯕꯨ ꯍꯦꯟꯅ ꯍꯩꯔꯦꯅꯦ꯫ ꯑꯗꯨꯕꯨꯗꯤ ꯃꯄꯥꯒꯤ ꯃꯆꯥꯅꯤꯗꯅ, ꯅꯨꯄꯤꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯥꯅ ꯐꯥꯎꯕ ꯂꯥꯛꯆꯕ ꯉꯝꯄꯣꯟꯇꯦ ꯏꯆꯥ ꯅꯨꯄꯤꯁꯦ꯫ ꯃꯃꯥ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥ ꯅꯨꯄꯤꯁꯤꯒꯤ ꯃꯇꯝꯁꯤꯗꯤ ꯃꯃꯥ ꯃꯄꯥꯗ ꯀꯦꯖꯗꯨꯅ ꯃꯇꯥꯁꯤꯡꯒ ꯁꯥꯟꯅꯖꯕꯒꯤ ꯃꯇꯝꯅꯤꯅꯦ꯫ ꯑꯩꯅ ꯀꯔꯤ ꯐꯠꯇꯕ ꯇꯧꯔꯨꯗꯅ ꯂꯥꯏꯁꯤꯅ ꯏꯆꯥꯁꯦ ꯁꯣꯏꯅꯥꯏꯍꯜꯂꯤꯕꯅꯣ? ꯌꯦꯡꯉꯨꯅꯤ ꯃꯃꯥ, ꯏꯆꯥꯒꯤ ꯃꯈꯨꯠꯁꯦ ꯊꯣꯠꯅꯒꯗꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯇꯤ ꯏ ꯊꯣꯛꯂꯦ, ꯅꯨꯡꯒꯨꯝꯅ ꯀꯜꯂꯦꯅꯦ ꯃꯃꯥ꯫ ꯏꯔꯩꯃꯅ, ꯕꯥꯕꯥ, ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯀꯅꯨꯋꯣ, ꯑꯩ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯕꯥꯕꯥ꯫ ꯃꯣꯏ ꯃꯄꯥ, ꯀꯞꯂꯅꯨ ꯀꯩꯗꯧꯕꯒꯦ? ꯄꯥꯟꯖꯤꯅ ꯐꯔꯛꯑꯅꯤ ꯍꯥꯏꯔꯝꯃꯤꯗꯨꯗꯤ꯫ ꯃꯣꯏ ꯃꯄꯥꯅ ꯄꯨꯛꯅꯤꯡ ꯁꯨꯝ ꯁꯣꯟꯊꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣꯏꯁꯦ, ꯑꯩ ꯀꯞꯇ꯭ꯔꯦ ꯃꯃꯥ꯫ ꯏꯄꯥꯒꯤ ꯕꯦꯝꯃ, ꯄꯥꯕ ꯀꯞꯇ꯭ꯔꯦꯅꯦꯍꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯏꯔꯩꯃ ꯊꯥꯡ ꯁꯥꯕ ꯃꯄꯥꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯌꯥꯝꯅ ꯍꯩꯔꯝꯃꯤ꯫ ꯃꯥꯅ ꯁꯥꯕ ꯊꯥꯡꯇꯕꯨ ꯇꯥꯟꯅꯔꯝꯃꯤ ꯏꯔꯩꯃꯁꯨ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯔꯩꯃꯕꯨ ꯅꯨꯄꯤꯅꯤ ꯍꯥꯏꯖꯔꯁꯨ ꯅꯨꯄꯥ ꯅꯍꯥ ꯀꯅꯥꯃꯠꯇꯅ ꯍꯦꯟꯖꯤꯟꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯔꯩꯃ ꯃꯊꯟꯇꯅ ꯑꯀꯟꯕ ꯅꯨꯄꯥ ꯑꯃꯒꯨꯝꯅ ꯊꯥꯡꯗꯨ ꯃꯃꯥ ꯌꯥꯎꯗꯅ ꯁꯦꯝꯂꯝꯃꯤ꯫ ꯅꯨꯄꯥ ꯈꯔꯅ, ꯁꯤꯒꯤ ꯌꯨꯝꯁꯤꯔꯣ ꯊꯥꯡ ꯁꯥꯕ ꯌꯥꯝꯅ ꯍꯩꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯃꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯁꯤ ꯑꯣꯏꯅꯤ, ꯊꯥꯡ ꯁꯥꯅꯕ ꯄꯣꯠꯂꯝ ꯄꯨꯝꯕ ꯁꯪꯒꯣꯏ ꯃꯆꯥꯁꯤꯗ ꯂꯩꯔꯦꯕ꯫ ꯂꯩꯇ꯭ꯔꯤꯕꯣ ꯍꯥꯏꯕꯕꯨ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯣ ꯑꯗꯨ ꯈꯛꯇꯅꯤ꯫ ꯃꯣꯏ ꯄꯨꯟꯅ ꯅꯣꯛꯏ꯫ ꯏꯔꯩꯃꯒꯤ ꯃꯄꯥꯅ, ꯀꯅꯥ ꯀꯅꯥꯅꯣ ꯃꯄꯥꯅ ꯅꯣꯛꯂꯤꯕꯁꯤꯕꯨ ꯃꯃꯥ? ꯃꯃꯥ, ꯑꯃꯨꯛꯇ ꯃꯄꯥꯅ ꯊꯣꯛꯂꯒ ꯌꯦꯡꯉꯨꯅꯦ꯫ ꯍꯣꯏ, ꯑꯩ ꯌꯦꯡꯂꯨꯒꯦ꯫ ꯅꯆꯥꯅꯨꯄꯤꯗꯨꯅ ꯀꯔꯣꯝꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯊꯥꯡ ꯁꯥꯕꯤꯌꯣ ꯍꯥꯏꯕ ꯃꯤ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤꯅꯦ꯫ ꯕꯨꯡꯉꯣ, ꯅꯣꯏꯕꯨ ꯊꯥꯡ ꯁꯥꯒꯗꯕ꯭ꯔꯣ? ꯅꯨꯄꯥꯁꯤꯡꯗꯨꯅ, ꯍꯣꯏ, ꯊꯥꯡ ꯈꯔ ꯁꯥꯟꯒꯦ ꯇꯧꯕꯅꯤ꯫ ꯃꯤꯅ ꯍꯥꯏꯅꯕꯗ ꯁꯤꯗ ꯊꯥꯡ ꯁꯥꯕ ꯌꯥꯝꯅ ꯍꯩꯕ ꯂꯩꯁꯥꯕꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯇꯥꯖꯩ꯫ ꯃꯁꯛꯀꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯊꯥꯡ ꯈꯔ ꯁꯥꯟꯁꯤꯔꯅ꯫ ꯑꯣ, ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯍꯣꯏꯅ ꯁꯥꯅꯤꯡꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡꯗꯣ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯝꯃꯨ꯫ ꯑꯗꯣ ꯅꯣꯏꯕꯨ ꯑꯊꯨꯕꯒꯤꯔꯣ ꯁꯥꯗꯣꯏꯁꯤꯕꯣ? ꯊꯥꯡꯕꯨꯗꯤ ꯊꯦꯡꯒꯦꯔꯥ ꯉꯟꯒꯦꯔꯥ ꯏꯌꯥ ꯌꯥꯏꯅꯦ꯫ ꯑꯗꯨ ꯏꯇꯩꯃꯅꯔꯣ ꯊꯥꯡ ꯁꯥꯏ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯆꯥ ꯅꯨꯄꯤꯅꯅꯤ꯫ ꯑꯗꯨ ꯀꯌꯥꯅꯣ, ꯀꯔꯝꯕ ꯃꯑꯣꯡꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯏꯆꯥ ꯅꯨꯄꯤ ꯂꯥꯛꯂꯒ ꯑꯩ ꯍꯥꯏꯔꯒꯦꯅꯦ꯫
ꯅꯨꯄꯥꯁꯤꯡꯗꯨꯅ ꯃꯃꯥꯗꯨꯗ ꯀꯔꯦꯝ ꯀꯊꯥꯏꯅꯗꯅ ꯁꯨꯝ ꯇꯧꯔꯤꯉꯩ ꯏꯔꯩꯃ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯍꯣꯏꯁꯦ ꯊꯥꯡ ꯁꯥꯕ ꯂꯥꯛꯏꯔꯣ ꯅꯠꯇ꯭ꯔꯒ ꯀꯅꯥ ꯂꯩꯖꯗꯦꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯣ? ꯏꯇꯩꯃꯁꯦ ꯁꯥꯎꯔ ꯃꯥꯜꯂꯦꯍꯦ꯫ ꯏꯇꯩꯃ ꯁꯥꯎ ꯌꯥꯗꯦꯍꯦ, ꯆꯠꯆꯔꯒꯦ꯫ ꯂꯥꯛꯑꯣ꯫ ꯐꯖꯩꯍꯦ, ꯀꯥꯏꯗꯤ ꯅꯨꯄꯤꯅꯣ? ꯏꯔꯩꯃꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯅ? ꯑꯗꯨꯒ ꯃꯣꯏꯁꯤꯅ ꯀꯅꯥ ꯀꯅꯥꯅꯣ? ꯏꯃꯥ ꯀꯧꯏꯅꯦ, ꯃꯆꯥꯅꯨꯄꯤ ꯍꯥꯏꯗꯣ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯂꯥꯛꯑꯣꯍꯦ, ꯃꯤꯅ ꯍꯥꯏꯅꯩꯁꯦ ꯆꯨꯝꯃꯤ, ꯃꯁꯛ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯅ ꯊꯥꯡ ꯁꯦꯝꯍꯜꯂꯨꯔꯁꯤ꯫ ꯅꯨꯄꯥ ꯑꯃꯅ ꯂꯩꯁꯥꯕꯤ, ꯑꯩꯈꯣꯏꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯛꯀꯗꯧꯕ ꯊꯧꯅꯥ ꯐꯕ ꯍꯩꯁꯤꯡꯂꯕ ꯅꯍꯥ ꯉꯥꯛꯇꯅꯤ, ꯑꯗꯨꯒꯤ ꯅꯪꯉꯣꯟꯗ ꯊꯥꯡ ꯈꯔ ꯁꯦꯝꯍꯟꯒꯦꯅ ꯂꯥꯛꯄꯅꯤ꯫ ꯅꯣꯏ ꯏꯃꯥꯁꯤꯅ ꯏꯁꯧ ꯄꯨꯡꯂꯥꯡꯗ ꯂꯥꯡꯃꯟꯗꯅꯕ ꯍꯜꯂꯒꯦꯅ ꯇꯧꯔꯝꯕꯅꯤ꯫ ꯃꯤ ꯂꯥꯛꯄꯗ ꯏꯁꯧ ꯁꯨꯝ ꯂꯥꯡꯅꯕꯗꯤ ꯃꯤ ꯀꯅꯥꯃꯠꯇꯅ ꯆꯪꯕꯤꯔꯔꯣꯏꯅꯤ ꯅꯣꯏꯒꯤꯁꯦ꯫ ꯃꯆꯤꯟ ꯊꯤꯔꯤꯅꯤ ꯏꯕꯦꯝꯃ, ꯉꯁꯥꯏꯗꯒꯤꯅꯤ ꯃꯣꯏꯅ ꯂꯥꯛꯂꯒ ꯏꯃꯥꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯁꯦ꯫ ꯃꯣꯏꯒꯨꯝꯕꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯥꯟꯃꯤ ꯑꯣꯏꯔꯒꯕꯨ ꯀꯔꯤꯗ ꯁꯥꯐꯗꯣꯏꯅꯣ ꯂꯩꯕꯥꯛ ꯑꯁꯤ? ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯏꯇꯩꯃꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯎꯔꯝꯃꯤꯅꯦ꯫ ꯏꯇꯩꯃ ꯆꯪꯕꯤꯈ꯭ꯔꯣ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯗ ꯊꯥꯡ ꯈꯔ ꯁꯥꯟꯒꯦ, ꯆꯪꯕꯤꯈ꯭ꯔꯣ ꯆꯪꯕꯤꯈ꯭ꯔꯣ꯫ ꯏꯔꯩꯃꯅ ꯑꯩ ꯊꯥꯡ ꯁꯥꯕ ꯃꯇꯝ ꯈꯔ ꯂꯦꯞꯄꯤ, ꯑꯗꯨꯅ ꯏꯌꯥꯝꯕꯁꯤꯡꯅ ꯑꯇꯣꯞꯄ ꯊꯥꯡ ꯁꯥꯕ ꯃꯩꯊꯤꯗꯨꯅ ꯁꯥꯍꯟꯕꯤꯔꯣꯅꯦ꯫ ꯏꯃꯥ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯉꯁꯤ꯫ ꯉꯥꯏꯈꯣ, ꯑꯩꯈꯣꯏꯒꯤ ꯊꯥꯡꯗꯤ ꯅꯪꯅ ꯅꯠꯇꯅ ꯑꯇꯩ ꯀꯅꯥꯃꯠꯇꯗ ꯁꯥꯕ ꯌꯥꯔꯣꯏꯅꯦ꯫ ꯉꯥꯏꯈꯣꯅꯦ, ꯅꯣꯏ ꯏꯃꯥꯗꯨ ꯆꯪꯍꯟꯈ꯭ꯔꯣꯅꯦ꯫ ꯃꯃꯥꯅ ꯃꯤ ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯃꯣꯏꯁꯤꯕꯣ? ꯑꯗꯨ ꯑꯣꯏꯔꯒꯅ ꯆꯍꯤ ꯑꯃꯃꯨꯛ ꯂꯩꯔꯒ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣꯅꯦ, ꯑꯗꯨꯗ ꯑꯣꯏꯅ ꯁꯥꯕꯤꯔꯒꯦ꯫ ꯅꯨꯄꯥ ꯑꯃꯅ ꯃꯁꯤ ꯃꯤ ꯎꯁꯤꯠꯇꯦꯅꯦꯍꯦ, ꯉꯥꯏꯈꯣ, ꯅꯪ ꯍꯧꯖꯤꯛ ꯐꯥꯔꯒ ꯄꯨꯈ꯭ꯔꯥ ꯍꯥ? ꯈꯨꯗꯥꯡꯒ ꯄꯥꯏꯔꯛꯏꯅꯦ ꯃꯁꯦ꯫ ꯊꯥꯡꯅꯤꯅꯦ, ꯑꯌꯣꯏꯃ ꯈꯨꯠꯇ ꯂꯦꯟꯈ꯭ꯔꯦꯅꯦ, ꯏꯁꯤꯗꯤ ꯃꯔꯨꯞꯁꯤ꯫ ꯅꯨꯄꯥ ꯑꯇꯩꯗꯨꯅ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞꯁꯦ ꯊꯥꯡꯅ ꯂꯦꯜꯂꯕ, ꯑꯗꯨꯗꯤ ꯅꯪ ꯍꯧꯖꯤꯛ ꯐꯥꯔꯒ ꯉꯥꯃꯣꯛ ꯆꯥꯕꯒꯨꯝ ꯆꯥꯕ ꯇꯥꯔꯦ꯫ ꯏꯔꯩꯃꯅ ꯏꯃꯥ ꯏꯃꯨꯡ ꯆꯪꯈ꯭ꯔꯣ ꯊꯨꯅ꯫ ꯏꯕꯦꯝꯃ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯨꯅꯨ, ꯅꯣꯏ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯥꯡꯁꯤꯅ ꯍꯤꯟꯖꯥꯡ ꯁꯣꯏꯕꯒꯨꯝꯅ ꯁꯣꯏꯕ ꯇꯥꯔꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯃꯥꯒꯤ ꯊꯥꯡꯁꯦ ꯍꯥꯟꯅ ꯃꯨꯜꯂꯨꯀꯣ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯐꯤꯕꯝꯒꯁꯨ ꯌꯥꯝ ꯃꯥꯟꯅ ꯁꯦꯝꯂꯤꯅꯦ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯏꯔꯩꯃ ꯐꯥꯕ ꯆꯪꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯏꯔꯩꯃꯒꯤ ꯊꯥꯡ ꯃꯆꯥꯗꯨꯅ ꯌꯥꯝ ꯍꯩꯅ ꯄꯥꯏꯗꯨꯅ ꯁꯔꯤꯠ ꯁꯔꯥꯠ ꯇꯧꯗꯨꯅ ꯃꯈꯣꯡꯗ ꯈꯔ ꯂꯦꯟ, ꯃꯈꯨꯠꯇ ꯈꯔ ꯂꯦꯟ, ꯃꯁꯥꯁꯤꯡꯗ ꯈꯔ ꯆꯤꯡ ꯇꯧꯗꯨꯅ ꯃꯣꯏ ꯂꯣꯏꯅ ꯃꯁꯥ ꯄꯨꯝꯕ ꯊꯥꯡꯐꯝ ꯉꯥꯛꯇ ꯉꯥꯏꯔꯝꯃꯤ꯫ ꯆꯦꯜꯂꯁꯤ, ꯑꯌꯣ ꯊꯨꯞꯄꯦ, ꯏ ꯉꯥꯛꯇ ꯉꯥꯏꯔꯦ, ꯑꯌꯣ ꯏꯃꯥ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯈꯣꯏ ꯂꯥꯜꯂꯤ ꯏꯆꯟ, ꯆꯦꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯄ ꯃꯤꯗꯣ ꯑꯃꯨꯛꯇ ꯐꯥꯔꯨꯁꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯖꯥꯠ ꯊꯤꯕꯤ, ꯊꯥꯡ ꯐꯖꯅ ꯄꯥꯏꯕ ꯍꯩ ꯍꯥꯏꯕꯅꯦ ꯍꯥꯏꯕꯁꯦ ꯀꯔꯤꯒꯤ ꯍꯥꯏꯔꯛꯇ꯭ꯔꯤꯅꯣ? ꯑꯌꯣ ꯑꯌꯣ ꯑꯌꯣ, ꯉꯥꯏꯈꯣꯅꯦ, ꯐꯥꯔꯨ ꯂꯥꯛꯑꯣ, ꯀꯔꯤꯒꯤ ꯆꯦꯜꯂꯤꯅꯣ ꯅꯣꯏ? ꯂꯥꯛꯑꯣ, ꯊꯥꯡ ꯁꯥꯕꯤꯔꯒꯦ ꯍꯧꯖꯤꯛ꯫ ꯃꯃꯥꯅ ꯀꯂꯛ ꯄꯦꯜꯂꯤ, ꯑꯩꯒꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯑꯣꯏꯖꯔꯁꯨ ꯅꯨꯄꯥ 10ꯗꯒꯤ ꯍꯦꯟꯅ ꯀꯟꯕꯅꯤꯅꯦ ꯅꯣꯏꯕꯣ, ꯈꯪꯂꯕꯣ? ꯅꯣꯏꯅ ꯃꯥꯅꯆꯥ ꯑꯩꯈꯣꯏꯅ ꯂꯥꯟꯃꯤ ꯑꯣꯏꯔꯀꯥꯟꯗ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ ꯅꯣꯏ, ꯑꯌꯣ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯏꯁꯥꯁꯦ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯂꯣꯏꯅ ꯆꯦꯟꯅꯈ꯭ꯔꯦ, ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯍꯥꯔꯥꯅꯤ ꯈꯟꯕꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯃꯁꯛ ꯐꯖ ꯐꯖꯔꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯂꯩꯁꯥꯕꯤ ꯀꯌꯥ ꯑꯃ ꯃꯀꯦ ꯁꯦꯝꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯕ ꯀꯣꯅꯨꯡꯗ ꯁꯔꯨꯛ ꯌꯥꯕ ꯆꯠꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯔꯝꯂꯗꯤ ꯏꯆꯥꯅꯨꯄꯤꯁꯨ ꯁꯔꯨꯛ ꯌꯥꯍꯜꯂꯝꯒꯗꯕꯅꯤ꯫ ꯏꯔꯩꯃꯅ ꯑꯩꯒꯤ ꯁꯛꯁꯤꯗ ꯏꯆꯥꯒꯤ ꯃꯁꯛꯄꯨ ꯑꯋꯥꯠꯄ ꯀꯔꯤ ꯂꯩꯒꯦ? ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯣꯏꯔꯝꯗꯕꯁꯦ ꯁꯤ ꯈꯛꯇꯅꯤ꯫ ꯃꯄꯥꯅ ꯅꯠꯇꯦꯅꯤ, ꯑꯩꯅ ꯉꯛꯏꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯕꯨ ꯃꯁꯥꯁꯨ ꯅꯍꯥꯅꯤ, ꯃꯁꯛ ꯃꯇꯧ ꯍꯥꯏꯔ
ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯒꯨꯟ ꯑꯗꯨꯃꯛ ꯆꯦꯜꯂꯤꯕꯅꯤ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯅꯖꯕ ꯄꯥꯝꯖꯕ ꯅꯨꯄꯤꯒ ꯂꯩꯇꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯃꯥꯒ ꯆꯥꯟꯅꯕ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯒ ꯄꯥꯝꯗꯕ ꯖꯥꯠꯂꯥ ꯁꯤꯅꯤ? ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯦꯗꯨꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯗꯤ? ꯏꯔꯩꯃꯅ, ꯏꯃꯥ, ꯕꯥꯕꯥ, ꯑꯩꯈꯣꯏ ꯅꯤꯡꯊꯧꯒꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗꯣ ꯁꯤꯈ꯭ꯔꯕꯣ? ꯃꯄꯥꯅ, ꯃꯃꯥꯗ ꯅꯠꯇꯦ, ꯍꯥꯟꯅꯒꯤ ꯃꯄꯥ ꯅꯤꯡꯊꯧꯗꯨꯁꯨ ꯁꯤꯈ꯭ꯔꯕꯅꯤꯅꯦ꯫ ꯑꯗꯨꯒ ꯃꯃꯥꯗꯨꯗꯤ ꯁꯤꯈ꯭ꯔꯕꯁꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯈꯤꯕꯅꯣ ꯍꯥꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯅꯥꯃꯠꯇꯅ ꯈꯪꯅꯗ꯭ꯔꯤ꯫ ꯃꯁꯥ ꯐꯥꯎꯕ ꯐꯪꯈꯤꯗꯦ ꯍꯥꯏꯅꯩꯅꯦ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯄꯥꯕ? ꯏꯆꯥꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤꯗ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧꯁꯤꯁꯨ ꯃꯇꯝꯗꯨꯗ ꯄꯤꯛꯂꯝꯈꯤꯅꯤꯀꯣ? ꯃꯃꯥꯅ, ꯅꯪꯉꯣꯟꯗꯒꯤꯕꯨꯗꯤ ꯆꯍꯤ ꯈꯔ ꯍꯜꯂꯝꯒꯗ꯭ꯔꯥ꯫ ꯑꯗꯣ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧꯗꯣ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯅꯤꯡꯊꯧꯁꯤꯅꯅꯦ ꯑꯉꯥꯡ ꯑꯣꯏꯅ ꯅꯤꯡꯊꯧ ꯑꯗꯨꯝ ꯑꯣꯏꯔꯕꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯦ ꯑꯔꯥꯏꯕ ꯅꯤꯡꯊꯧꯗꯤ ꯑꯣꯏꯔꯔꯣꯏ꯫ ꯑꯗꯨ ꯄꯥꯕ, ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯣꯅꯨꯡꯁꯦ ꯀꯌꯥꯝ ꯂꯥꯞꯀꯅꯤ? ꯂꯥꯞꯄꯤꯕꯣ? ꯁꯟ ꯒꯥꯔꯤꯗ ꯏꯄꯥꯅ ꯊꯥꯡ ꯊꯤꯟꯕ ꯑꯌꯨꯛꯇꯒꯤ ꯆꯠꯂꯨꯕꯗꯣ ꯍꯜꯂꯛꯄꯗ ꯄꯨꯡ ꯃꯝꯂꯦ꯫ ꯂꯥꯞꯄꯤꯅꯦ ꯑꯗꯨꯗꯤ꯫ ꯃꯄꯥ ꯃꯆꯥ ꯃꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯄꯥꯝꯕ ꯅꯨꯄꯤꯗꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯈꯨꯡꯒꯪꯗ ꯆꯠꯇꯨꯅ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯕ ꯌꯥꯕ ꯊꯤꯒꯅꯤ ꯍꯥꯏꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯌꯥ ꯂꯧꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯊꯥꯡ ꯁꯥꯕꯗꯨ ꯂꯦꯞꯄꯣ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ꯫ ꯀꯩꯒꯤꯅꯣ ꯏꯃꯥ? ꯃꯤꯒꯤ ꯊꯥꯡ ꯁꯥꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯉꯩꯁꯤꯗ? ꯀꯣꯟꯅ ꯁꯥꯕ ꯌꯥꯕ ꯉꯥꯛꯇꯅꯤ꯫ ꯂꯥꯎ ꯍꯧꯒꯠꯂꯨ, ꯏꯃꯥ ꯋꯥ ꯍꯥꯏꯒꯦ꯫ ꯀꯔꯤꯅꯣ ꯏꯃꯥ? ꯀꯔꯤ ꯋꯥꯅꯣ? ꯍꯣ, ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗꯣ ꯈꯨꯡꯒꯪꯗ ꯑꯣꯏꯅ ꯂꯥꯛꯀꯅꯤꯌꯦ꯫ ꯑꯗꯨꯅ ꯏꯆꯥ ꯊꯥꯡ ꯁꯥꯕꯗꯨ ꯂꯦꯞꯂꯒꯅꯦ ꯃꯀꯦ ꯁꯦꯝꯗꯨ ꯂꯩꯒꯗꯕꯅꯤ꯫ ꯀꯅꯥ ꯈꯪꯅꯤ ꯅꯤꯡꯊꯧꯗꯨꯅ ꯏꯆꯥ ꯅꯨꯄꯤꯕꯨ ꯄꯥꯝꯂꯕꯗꯤ? ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯏꯃꯥ꯫ ꯍꯥꯏ, ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯃꯥꯅ ꯆꯥꯅ ꯂꯥꯡꯉꯤꯗꯨꯕꯣ? ꯑꯩꯅꯒ ꯆꯠꯄ ꯂꯦꯡꯕ ꯐꯖꯅ ꯉꯝꯗꯕꯒ꯫ ꯃꯃꯥꯗꯨꯅ ꯃꯄꯥꯗꯨꯗ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯨꯛ ꯇꯝꯂꯝꯃꯤ꯫ ꯃꯄꯥꯅ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕ ꯍꯥꯏꯅ ꯃꯃꯥꯗ ꯑꯃꯨꯛ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯋꯥꯗꯨ ꯑꯆꯨꯝꯕ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯗꯨ ꯈꯨꯟ ꯆꯠꯇꯨꯅ ꯃꯥꯅ ꯄꯥꯝꯕ ꯃꯍꯥꯔꯥꯅꯤ ꯊꯤꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯔꯩꯃꯅ, ꯏꯃꯥ, ꯏꯃꯥ, ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯑꯩꯈꯣꯏ ꯃꯥꯗꯨꯅ ꯑꯃꯨꯛ? ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ, ꯅꯃꯥ ꯊꯤꯔꯤꯕꯗꯤ? ꯕꯥꯕꯥ, ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯃꯃꯥꯡꯂꯣꯝꯗ ꯃꯤ ꯌꯥꯝꯅ ꯂꯥꯡꯅꯕ ꯑꯗꯨꯒꯤ ꯏꯃꯥꯗ ꯍꯪꯒꯦꯅ ꯇꯧꯕꯅꯤ꯫ ꯀꯩꯗꯧꯕ ꯌꯥꯎꯔꯖꯥꯠꯅꯣꯅꯦ? ꯊꯕꯛ ꯁꯨꯕ ꯇꯟꯕ ꯃꯤꯈꯩ ꯈꯠꯅꯔꯤ ꯖꯥꯠꯂꯥ? ꯅꯃꯥ ꯅꯠꯇ꯭ꯔꯣ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯜꯂꯛꯏꯁꯤꯕꯣ? ꯃꯥꯒ ꯈꯠꯅꯔꯨꯔꯤ ꯖꯥꯠꯂꯥ? ꯕꯦꯝꯃ, ꯅꯄꯤ ꯅꯔꯣꯜꯗꯣ ꯐꯖꯕ, ꯏꯃꯥꯅ ꯏꯆꯥꯒꯤ ꯊꯝꯕꯤꯕꯗꯣ ꯑꯗꯨ ꯊꯨꯅ ꯍꯣꯡꯗꯣꯔꯣ꯫ ꯌꯦꯡ ꯂꯩꯔꯅꯨꯅꯦ, ꯁꯠ ꯍꯣꯡꯗꯣꯔꯣ ꯏꯅꯦꯕꯦꯝꯃ ꯅꯪꯕꯣ꯫ ꯀꯔꯤꯒꯤꯅꯣ ꯏꯃꯥ? ꯍꯣꯡꯗꯣꯔꯛꯎꯅꯤ ꯅꯪꯕꯣ꯫ ꯀꯔꯤ ꯂꯩꯔꯒꯦ ꯃꯃꯥ ꯅꯪꯅ ꯅꯆꯥꯅꯨꯄꯤꯗꯨꯗ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯗꯣꯛꯅꯕ ꯍꯥꯏꯔꯤꯗꯨꯕꯣ? ꯃꯣꯏ ꯃꯄꯥꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯃꯣꯏ꯫ ꯑꯩꯈꯣꯏ ꯈꯨꯟꯗꯅꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯂꯥꯛꯏꯁꯤꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯌꯦꯡꯕ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯗꯨꯗꯤ ꯑꯩ ꯉꯝꯃꯔꯣꯏ꯫ ꯍꯩ, ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯊꯣꯛꯈ꯭ꯔꯤꯁꯤꯕꯣ? ꯃꯥꯒꯤ ꯊꯥꯡ ꯁꯥꯐꯝꯗ ꯑꯃꯨꯛ ꯐꯝꯂꯒ ꯌꯣꯠꯁꯦ ꯄꯥꯏꯈ꯭ꯔꯦꯅꯤ꯫ ꯀꯃꯥꯏ ꯇꯧꯅꯤ ꯑꯩꯗꯤ? ꯇꯥꯟꯖꯥꯗꯨꯗ ꯂꯥꯟꯃꯤ ꯈꯔ ꯆꯪꯉꯛꯇꯨꯅ ꯌꯨꯝꯗ ꯂꯩꯕ ꯂꯩꯁꯥꯕꯤ ꯆꯍꯤ 19ꯗꯒꯤꯅ 25 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯂꯩꯁꯥꯕꯤꯈꯩ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯏꯔꯩꯃꯁꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤꯅ ꯂꯥꯟꯃꯤꯁꯤꯡꯅ ꯏꯔꯩꯃ ꯄꯨꯔꯒ ꯊꯣꯛꯈꯤ꯫ ꯊꯥꯡ ꯁꯥꯔꯝꯕꯒꯤ ꯐꯤꯕꯝꯗꯨꯅꯤ ꯃꯐꯤ ꯃꯔꯣꯜ ꯏꯃꯣꯠꯈꯩ ꯇꯟꯅ ꯏꯔꯩꯃ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯃꯃꯥꯗꯨ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯕꯨ ꯌꯥꯝ ꯊꯥꯖꯗꯅ ꯅꯤꯡꯊꯧꯅ ꯏꯔꯩꯃꯕꯨ ꯌꯥꯝꯅ ꯄꯥꯝꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯏꯔꯩꯃꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯕ ꯃꯇꯨꯡ ꯊꯥ ꯈꯔ ꯂꯩꯔꯒ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯑꯃꯒ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯇꯥꯡꯗ ꯁꯨꯝ ꯉꯟꯈꯠꯅꯔꯛꯄꯗꯒꯤ ꯑꯔꯣꯏꯕꯗ ꯂꯩꯕꯥꯛ ꯑꯅꯤꯗ ꯑꯆꯧꯕ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯍꯥꯔꯥꯅꯤ ꯍꯦꯛ ꯑꯣꯏꯕꯒ ꯂꯥꯟ ꯇꯧꯔꯛꯂꯤꯕꯁꯤꯕꯣ? ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯌꯥꯅꯨꯄꯥ ꯅꯤꯡꯊꯧꯗꯨꯅ ꯂꯥꯟ ꯆꯠꯈꯤꯕꯗꯣ ꯃꯥꯏ ꯄꯥꯛꯂꯒ ꯍꯜꯂꯛꯂꯗꯤ ꯐꯅꯤꯗꯀꯣ꯫ ꯀꯔꯤꯗꯧꯕꯩ ꯃꯥꯏ ꯄꯥꯛꯂꯣꯏꯗꯣꯏꯅꯣ? ꯏꯌꯥꯅꯨꯄꯥꯗꯣ ꯏꯆꯝ ꯆꯝꯕ ꯅꯤꯡꯊꯧ ꯅꯠꯇꯦꯅꯦ, ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯤ ꯑꯃꯃꯝ ꯂꯥꯟ ꯌꯥꯎꯗꯕꯅꯤꯅ ꯀꯧꯈꯠꯂꯤꯗꯤ?
ꯑꯗꯨꯕꯨꯗꯤ ꯀꯧꯗ ꯌꯥꯗꯕꯒꯤ ꯀꯧꯔꯤꯕꯅꯤꯅꯦ, ꯂꯥꯟ ꯃꯥꯟꯅꯅꯕ꯫ ꯅꯣꯡ ꯅꯤꯅꯤꯗ ꯉꯥꯏꯔꯦ, ꯂꯥꯟ ꯂꯣꯏꯔꯦ, ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯈꯩ ꯆꯦꯟꯈ꯭ꯔꯦ꯫ ꯏꯌꯥ ꯅꯨꯄꯥꯅ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧꯒꯤ ꯃꯉꯛ ꯀꯛꯂꯦꯅ ꯂꯩꯕꯥꯛ ꯑꯁꯦ ꯌꯥ ꯂꯥꯡꯒꯗꯕ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯔꯅꯤꯗꯀꯣ ꯃꯣꯏ ꯃꯄꯥ꯫ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒ ꯏꯔꯩꯃꯅ ꯂꯥꯟꯃꯤ ꯊꯥꯔꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕ ꯀꯥꯟꯗꯗꯤ ꯃꯌꯥꯅꯨꯄꯥ ꯅꯤꯡꯊꯧꯗꯨ ꯌꯦꯛꯅꯕ ꯅꯤꯡꯊꯧꯅ ꯃꯀꯣꯛ ꯀꯛꯇꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯁꯥꯅ ꯂꯥꯟꯐꯝꯗ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ, ꯑꯗꯨꯒ ꯂꯥꯟꯃꯤ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯆꯦꯟꯅꯔꯛꯑꯦ ꯍꯥꯏꯅ ꯈꯪꯂꯛꯂꯝꯃꯤ꯫ ꯑꯣ, ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯃꯣꯏ ꯃꯄꯥ, ꯅꯪꯅ ꯍꯥꯏꯕꯗꯗꯤ ꯏꯌꯥꯅꯨꯄꯥ ꯅꯤꯡꯊꯧꯅ ꯌꯦꯛꯅꯕ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛ ꯀꯛꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯏꯌꯥ ꯅꯤꯡꯊꯧꯒꯤ ꯑꯣꯏꯅ ꯃꯉꯛ ꯀꯛꯇꯨꯅ ꯄꯨꯈ꯭ꯔꯕꯀꯣ? ꯑꯩꯅ ꯈꯜꯂꯨꯕꯅ ꯑꯃ, ꯑꯣꯏꯔꯛꯄꯅ ꯑꯃ ꯑꯣꯏꯔꯕꯀꯣ? ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯄꯣ? ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯒꯗꯧꯔꯕꯀꯣ? ꯏꯔꯩꯃ, ꯅꯪꯅ ꯂꯥꯟꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯈꯨꯠꯇ ꯊꯥꯡꯁꯥꯡ ꯄꯥꯏꯗꯨꯅ ꯂꯣꯏꯁꯤꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡꯗꯣ ꯂꯥꯟꯐꯝꯗ ꯁꯥ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯑꯣꯏꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯅ ꯑꯩ ꯏꯄꯨꯔꯣꯏꯕꯒꯤ ꯍꯛꯆꯥꯡꯗꯣ ꯂꯧꯔꯨꯒꯦ ꯏꯃꯥ꯫ ꯂꯥꯟꯃꯤꯁꯥ, ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯃꯐꯝ ꯆꯥꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩꯒꯤ ꯂꯥꯟꯃꯤꯁꯥ, ꯂꯥꯛꯑꯣ, ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯣ꯫ ꯏꯔꯩꯃ, ꯏꯔꯩꯃ, ꯃꯣꯏ ꯃꯄꯥ, ꯏꯆꯥ ꯏꯔꯩꯃꯁꯦ ꯆꯠꯈ꯭ꯔꯦꯅꯦ ꯂꯥꯟꯐꯝꯗ꯫ ꯃꯃꯥ, ꯆꯠꯆꯔꯁꯅꯨ, ꯊꯧꯅꯥ ꯐꯕ ꯏꯆꯥꯅꯤ, ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯕꯨ ꯅꯤꯡꯖꯕ ꯏꯆꯥ ꯏꯔꯩꯃꯅꯤꯅꯤ ꯃꯃꯥ꯫ ꯃꯐꯝꯁꯤꯗ ꯃꯤꯔꯣꯠ ꯃꯤꯆꯦꯟ ꯑꯣꯏꯅ ꯁꯤꯕꯕꯨꯗꯤ ꯂꯥꯟꯐꯝꯗ ꯊꯧꯅꯥ ꯐꯅ ꯁꯤꯕꯅ ꯐꯩꯅꯤ ꯃꯃꯥ꯫ ꯏꯔꯩꯃꯅ ꯂꯥꯟꯐꯝꯗ ꯌꯦꯛꯅꯕꯒ ꯂꯥꯟꯊꯦꯡꯅꯕ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡ ꯂꯧꯕ ꯆꯠꯈꯤꯕꯗꯨꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯏꯔꯩꯃꯕꯨ ꯅꯨꯡꯁꯤꯔꯝꯃꯤ, ꯊꯧꯅꯥ ꯐꯕ ꯑꯁꯦꯡꯕ ꯃꯍꯥꯔꯥꯅꯤꯅꯤ ꯍꯥꯏꯗꯨꯅ ꯊꯥꯒꯠꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ, ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯆꯥꯅꯨꯄꯤ ꯏꯔꯩꯃꯅ ꯍꯜꯂꯛꯇꯕꯗ ꯃꯤꯄꯥꯏꯕꯅ ꯂꯣꯏꯔꯦ꯫ ꯂꯩꯕꯥꯛꯇꯨꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯀꯤꯕꯅꯁꯨ ꯇꯨꯝꯕ ꯆꯥꯕ ꯈꯪꯅꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯍꯥꯔꯥꯅꯤ ꯏꯔꯩꯃꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯇꯝꯊꯤ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯥ, ꯅꯤꯡꯊꯧꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯦ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯆꯠꯂꯝꯃꯨ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ, ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯅ ꯀꯝꯗꯧꯕ? ꯏꯅꯤꯡꯊꯧꯒꯤ ꯄꯨꯈ꯭ꯔꯕ ꯃꯉꯛꯇꯨꯒ ꯌꯦꯛꯅꯕꯒꯤ ꯃꯀꯣꯛꯀ ꯂꯧꯔꯨꯒꯦ꯫ ꯂꯥꯛꯑꯣꯏ, ꯀꯥꯟꯅꯗꯦ, ꯂꯥꯟ ꯉꯝꯕꯒꯤ ꯂꯐꯨ ꯌꯨꯡꯗꯨꯅ ꯉꯥꯏꯔꯨꯔꯁꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯂꯥꯟꯁꯦ ꯏꯅꯤꯡꯊꯧꯅ ꯄꯣꯊꯥꯍꯜꯂꯝꯂꯒ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅ ꯆꯠꯍꯜꯂꯝꯃꯗꯤ ꯏꯅꯤꯡꯊꯧꯗꯣ ꯍꯤꯡꯖꯔꯝꯒꯗꯕꯅꯤꯀꯣ꯫ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ, ꯑꯩꯈꯣꯏ ꯄꯥꯕ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯕꯗ ꯏꯅꯤꯡꯊꯧꯒꯤ ꯃꯄꯥ ꯍꯥꯟꯅꯒꯤ ꯅꯤꯡꯊꯧꯗꯨꯁꯨ ꯂꯥꯟꯗ ꯃꯥꯏꯊꯤꯕꯗꯒꯤ ꯃꯍꯥꯔꯥꯅꯤꯅ ꯑꯣꯏꯅ ꯂꯥꯟ ꯆꯠꯂꯤ ꯍꯥꯏ꯫ ꯂꯥꯟꯗꯨꯗꯁꯨ ꯉꯝꯈꯤ ꯍꯥꯏ, ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯅ ꯂꯥꯟ ꯉꯝꯂꯝꯂꯒ ꯀꯣꯅꯨꯡꯗꯒꯤ ꯍꯜꯂꯛꯈꯤꯗꯦ, ꯑꯋꯥꯡ ꯄꯥꯡꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯒ ꯃꯥꯡꯈꯤ ꯍꯥꯏ꯫ ꯑꯃꯅ ꯑꯃꯨꯛ, ꯅꯣꯏ ꯄꯥꯕꯒ ꯏꯃꯥꯒꯗꯤ ꯂꯥꯟꯃꯤ ꯑꯣꯏꯗꯥꯏꯅꯦ? ꯃꯥꯅꯤ, ꯏꯃꯥꯗꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕꯤ ꯑꯣꯏꯕꯅꯤ, ꯑꯗꯣ ꯃꯍꯥꯔꯥꯅꯤꯗꯣ ꯂꯥꯏꯅꯦꯅꯁꯨ ꯃꯤꯅ ꯍꯥꯏꯅꯕꯅꯤ꯫ ꯂꯥꯟꯃꯤ ꯑꯇꯩꯗꯨꯅ ꯑꯃꯨꯛ, ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯆꯨꯝꯂꯝꯅꯤ, ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯇꯥꯏ, ꯑꯗꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤ, ꯑꯗꯨꯒ ꯏꯔꯩꯃꯅ ꯂꯩꯍꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯒ ꯑꯀꯟꯕ ꯂꯥꯟꯗꯨ ꯃꯈꯥ ꯇꯥꯅ ꯁꯣꯛꯅꯍꯧꯏ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯅ, ꯃꯣꯏꯔꯣꯝꯒꯤ ꯃꯍꯥꯔꯥꯅꯤꯁꯤꯗꯤ ꯍꯤꯡꯆꯥꯕꯤꯒ ꯆꯞ ꯃꯥꯟꯅꯩꯗ, ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯔꯕꯅꯣ? ꯃꯍꯤꯛ ꯍꯥꯠꯄꯒꯨꯝꯅ ꯍꯥꯠꯂꯤꯁꯤꯕꯣ? ꯑꯇꯩ ꯂꯥꯏꯔꯤ, ꯑꯩꯈꯣꯏꯕꯨ ꯆꯦꯟꯁꯦ ꯍꯥꯏꯕ꯭ꯔꯣ? ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯅꯣꯏꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯆꯦꯜꯂꯅꯤ, ꯏꯆꯥ ꯌꯥꯝꯅ ꯄꯤꯛꯏꯕ꯫ ꯑꯦ, ꯃꯥꯗꯤ ꯆꯦꯟꯈ꯭ꯔꯦꯅꯦ, ꯑꯉꯥꯡꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯄꯤꯛꯏꯕꯅꯤꯅꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯈꯔ ꯃꯥꯜꯍꯜꯂꯝꯃꯒ ꯑꯩꯈꯣꯏꯁꯦ ꯆꯦꯟꯈ꯭ꯔꯁꯤ꯫ ꯌꯦꯛꯅꯕ ꯅꯤꯡꯊꯧꯗꯨꯅ, ꯀꯌꯥꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯔꯤꯕ ꯅꯨꯄꯤꯅꯣꯅꯦ? ꯂꯥꯟꯁꯦ ꯂꯣꯏꯁꯤꯜꯂꯒꯦ, ꯑꯗꯨꯒ ꯌꯦꯛꯅꯕꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤ ꯑꯁꯦ ꯑꯩꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯅꯕ ꯐꯥꯔꯒ ꯄꯨꯈ꯭ꯔꯒꯦ꯫ ꯀꯗꯥꯏꯅꯣ ꯃꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛ ꯑꯗꯣ ꯃꯍꯥꯔꯥꯅꯤ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯂꯪꯁꯤꯟꯗꯨꯅ ꯋꯥꯈꯜ ꯊꯃꯥꯏꯒꯦ, ꯑꯗꯨꯒ ꯐꯥꯔꯒꯦ꯫ ꯏꯔꯩꯃꯅ, ꯑꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯪꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕꯁꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛ ꯑꯁꯤꯕꯨ ꯀꯌꯥꯗ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯄꯨꯔꯛꯂꯤꯕ? ꯐꯩ, ꯑꯗꯨꯗꯤ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯁꯨ ꯇꯥ ꯊꯤꯟꯗꯨꯅ ꯄꯨꯒꯦꯍꯦ, ꯀꯣꯅꯨꯡ ꯇꯝꯅ꯫ ꯃꯥꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛꯁꯤ ꯎꯔꯒ ꯀꯤꯕ ꯋꯥꯈꯜ ꯃꯥꯡꯕꯗꯤ ꯂꯥꯏꯔꯗꯅ
ꯍꯦꯟꯅ ꯗꯨꯝ ꯁꯥꯎꯔꯒ ꯑꯩ ꯇꯝꯅ ꯂꯥꯟꯃꯤ ꯀꯌꯥ ꯍꯥꯠꯇꯨꯅ ꯆꯪꯂꯛꯑꯦꯗꯅ ꯐꯩ ꯂꯥꯟꯊꯦꯡꯅꯕꯗꯤ ꯃꯄꯨꯔꯣꯏꯕꯗꯒꯤ ꯅꯪꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯍꯦ ꯏꯔꯩꯃꯒ ꯌꯦꯛꯅꯕ ꯅꯤꯡꯊꯧꯗꯨꯒ ꯆꯣꯡꯁꯤꯟꯅꯗꯨꯅ ꯑꯀꯟꯕ ꯂꯥꯟ ꯇꯧꯅꯔꯝꯃꯤ ꯂꯥꯟꯃꯤ ꯑꯇꯩꯗꯨ ꯂꯥꯟ ꯂꯦꯞꯇꯨꯅ ꯃꯣꯏ ꯑꯅꯤꯒꯤ ꯂꯥꯟꯗꯨ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯅꯈ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯏꯔꯩꯃꯒ ꯌꯦꯛꯅꯕ ꯅꯤꯡꯊꯧꯒ ꯂꯥꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯔꯩꯃꯅ ꯌꯦꯛꯅꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯉꯛ ꯑꯗꯨ ꯇꯨꯕꯠ ꯂꯥꯎꯅ ꯀꯛꯊꯠꯂꯝꯃꯤ ꯏꯔꯩꯃꯅ ꯌꯦꯛꯅꯕ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯥꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯈꯔꯗꯨ ꯀꯤꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯨꯡ ꯏꯔꯩꯃꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛꯇꯨ ꯅꯥꯜꯂꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯏꯔꯩꯃꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯀꯧꯔꯛꯄꯒꯨꯝ ꯏꯔꯩꯃꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯝꯃꯤ ꯀꯅꯥꯅꯣ ꯑꯩꯕꯨ ꯀꯧꯔꯤꯕꯁꯦ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯃꯍꯥꯔꯥꯅꯤꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯃꯀꯣꯛ ꯑꯁꯤ ꯄꯥꯏꯔꯒ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯤꯕꯁꯤꯅ ꯃꯥꯁꯨ ꯍꯥꯟꯅꯒꯤ ꯃꯍꯥꯔꯥꯅꯤꯅ ꯂꯥꯟ ꯂꯣꯏꯔꯒ ꯑꯋꯥꯡꯄꯪ ꯑꯗꯨꯝ ꯆꯠꯈ꯭ꯔꯒ ꯍꯜꯂꯛꯈꯤꯗꯦ ꯍꯥꯏꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯤ ꯖꯥꯠꯂꯥ ꯏꯔꯩꯃꯅ ꯀꯩꯅꯣ ꯑꯩꯒꯤ ꯀꯣꯛꯁꯤꯕꯣ ꯈꯣꯟꯖꯦꯜꯗꯨꯅ ꯏꯔꯩꯃ ꯏꯆꯥꯒꯤ ꯃꯁꯥ ꯌꯥꯎꯗ꯭ꯔꯕ ꯃꯀꯣꯛ ꯑꯗꯣ ꯃꯗꯨ ꯄꯨꯗꯨꯅ ꯑꯋꯥꯡꯄꯪꯅ ꯂꯥꯛꯎꯅꯦ ꯏꯆꯥꯒꯤ ꯃꯁꯛ ꯌꯦꯡꯒꯦ ꯂꯥꯛꯑꯣ ꯏꯔꯩꯃ ꯏꯆꯥꯒꯤ ꯊꯋꯥꯏ ꯍꯥꯞꯀꯦꯅꯦ ꯅꯪꯕꯣ ꯏꯔꯩꯃ ꯅꯤꯡꯊꯧꯒꯤ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯔꯪ ꯃꯔꯪ ꯑꯃꯗ ꯍꯧꯒꯠꯂꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯀꯔꯤꯅꯣ ꯃꯍꯥꯔꯥꯅꯤꯁꯤ ꯑꯋꯥꯡꯄꯪꯅ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦꯅꯦ ꯁꯤꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯅꯕꯗꯨ ꯆꯨꯝꯂꯦꯅꯦ ꯂꯥꯟꯐꯝ ꯑꯁꯦ ꯑꯆꯝꯕ ꯂꯥꯟꯐꯝ ꯑꯣꯏꯗ꯭ꯔꯤꯕꯣ ꯁꯤ ꯌꯧꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯍꯥꯔꯥꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯠꯂꯁꯤꯔ ꯂꯥꯛꯑꯣ ꯃꯌꯥꯝ ꯃꯍꯥꯔꯥꯅꯤꯒꯤ ꯃꯇꯨꯡ ꯏꯟꯁꯤ ꯏꯔꯩꯃꯅ ꯂꯥꯟꯃꯤꯁꯥ ꯅꯣꯏ ꯑꯩꯒꯤ ꯇꯨꯡ ꯏꯜꯂꯛꯀꯅꯨ ꯀꯣꯅꯨꯡꯗ ꯍꯟꯗꯨꯅ ꯂꯥꯟ ꯉꯝꯕꯒꯤ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯨꯔꯣ ꯆꯠꯂꯣ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤꯅ ꯃꯥꯏꯀꯩ ꯀꯔꯣꯝꯗ ꯆꯠꯂꯤꯕꯅꯣ ꯏꯟꯗꯨꯒꯤ ꯃꯀꯣꯛ ꯑꯁꯤ ꯄꯨꯗꯨꯅ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯍꯜꯂꯛꯈꯤꯅꯤ ꯀꯣꯅꯨꯡꯗ ꯁꯣꯏꯗꯅ ꯅꯣꯏ ꯑꯩꯕꯨ ꯉꯥꯏꯔꯝꯃꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯏꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡ ꯑꯗꯣ ꯃꯥꯡꯍꯟꯗꯅ ꯅꯨꯡꯁꯤꯕ ꯂꯩꯔꯥꯡꯁꯤꯡꯒꯤ ꯃꯊꯛꯇ ꯊꯝꯂꯝꯃꯨꯀꯣ ꯂꯥꯟꯃꯤꯁꯤꯡꯗꯨ ꯏꯔꯩꯃꯒꯤ ꯌꯥꯊꯪ ꯏꯟꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯏꯔꯩꯃꯗꯤ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯀꯧꯕ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯀꯣꯅꯨꯡꯗꯗꯤ ꯈꯔ ꯑꯃꯅ ꯂꯥꯟ ꯉꯝꯕꯒꯤ ꯍꯔꯥꯎ ꯇꯌꯥꯝꯕ ꯐꯣꯡꯗꯣꯛꯅꯔꯤ ꯈꯔ ꯑꯃꯅ ꯏꯔꯩꯃꯒꯤ ꯈꯟꯕꯗ ꯋꯥꯅꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯁꯥꯅ ꯍꯜꯂꯛꯀꯗꯕ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯀꯞꯂꯤ ꯑꯗꯨꯒ ꯏꯔꯩꯃꯗꯤ ꯅꯨꯃꯤꯗꯥꯡꯗꯨꯗ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯄꯪꯆꯠꯇ ꯆꯠꯂꯝꯃꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯏꯔꯩꯃꯗꯤ ꯑꯁꯣꯡꯕ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯃꯒꯤ ꯃꯄꯥꯟꯗ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯏꯔꯩꯃꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯀꯔꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯝꯂꯤꯕꯁꯤꯅ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛ ꯑꯗꯨꯅ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯀꯔꯤꯒꯤꯅꯣ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯂꯝꯕꯤ ꯂꯝꯍꯥꯡꯅꯔꯕ꯭ꯔꯅꯦ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯔꯩꯃ ꯅꯪ ꯍꯧꯒꯠꯂꯕ꯭ꯔꯥ ꯀꯔꯥꯏ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯀꯣꯛ ꯑꯗꯣ ꯏꯃꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯏꯆꯥꯒꯤ ꯇꯨꯝꯂꯤꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯁꯣꯝ ꯀꯅꯥꯅꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯍꯥꯏꯅ ꯇꯣꯏꯅ ꯄꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯒꯤ ꯃꯔꯝꯁꯨ ꯃꯨꯟꯅ ꯇꯥꯎ ꯏꯔꯩꯃ ꯅꯪꯅ ꯅꯨꯡꯁꯤꯅ ꯄꯨꯔꯛꯂꯤꯕ ꯃꯁꯥ ꯌꯥꯎꯗ꯭ꯔꯕ ꯃꯀꯣꯛꯇꯃꯛ ꯉꯥꯏꯔꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯅꯦ ꯑꯩꯁꯦ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯕꯁꯨ ꯏꯆꯥꯒꯤ ꯊꯋꯥꯏꯗꯤ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯅ ꯀꯧꯕꯅꯤꯅꯦ ꯃꯥꯡꯗ ꯎꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯁꯤꯗꯒꯤ ꯂꯥꯏꯒꯤ ꯂꯨꯍꯨꯞ 3 ꯐꯥꯎꯒꯠꯂꯛꯀꯅꯤ ꯂꯨꯍꯨꯞ 3ꯗꯨꯗ ꯏꯆꯥꯒꯤ ꯊꯋꯥꯏ ꯍꯥꯞꯄ ꯉꯝꯕ ꯂꯥꯏꯒꯤ ꯂꯨꯍꯨꯞ ꯑꯃ ꯌꯥꯎꯔꯤ ꯃꯗꯣ ꯅꯪꯅ ꯆꯨꯝꯅ ꯂꯧꯕ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯂꯨꯍꯨꯞ 2ꯗꯨꯗꯒꯤ ꯑꯃ ꯂꯧꯔꯒꯅ ꯀꯔꯤ ꯑꯣꯏꯒꯗꯧꯔꯤꯕ ꯏꯃꯥ ꯑꯗꯨꯁꯨ ꯏꯃꯥ ꯍꯥꯏꯒꯦ ꯂꯨꯍꯨꯞ 2ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯦꯛ ꯂꯧꯔꯨꯕꯗ ꯅꯪꯁꯨ ꯑꯩꯒꯨꯝꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯄꯣꯛ ꯀꯌꯥ ꯑꯃ ꯂꯨꯞꯇꯨꯅ ꯋꯥꯅ ꯂꯩꯈ꯭ꯔꯒꯅꯤ ꯑꯗꯨꯒ ꯂꯨꯍꯨꯞ ꯑꯃꯅ ꯅꯁꯥ ꯄꯨꯝꯕ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯨꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯇꯥꯗꯨꯅ ꯃꯥꯡꯂꯒꯅꯤ ꯑꯗꯨꯅ ꯑꯆꯨꯝꯕ ꯂꯥꯏꯒꯤ ꯂꯨꯍꯨꯞ ꯑꯁꯦ ꯈꯜꯂꯨꯀꯣ ꯏꯔꯩꯃ ꯅꯪꯕꯨ ꯀꯤꯕ꯭ꯔꯣ ꯀꯤꯔꯕꯗꯤ ꯏꯃꯥ ꯂꯝꯕꯤ ꯑꯃꯨꯛ ꯇꯥꯛꯀꯦ ꯀꯣꯅꯨꯡꯗ ꯍꯟꯈꯤꯅꯕ ꯏꯔꯩꯃ
ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯀꯣꯛꯇꯨꯗ ꯃꯨꯟꯅ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯗꯤ ꯏꯃꯥ, ꯂꯥꯏꯒꯤ ꯂꯨꯍꯨꯞꯇꯣ ꯄꯤꯕꯤꯔꯣꯅꯦ꯫ ꯀꯔꯝꯕꯅ ꯑꯆꯨꯝꯕꯅꯣ ꯍꯥꯏꯕꯗꯣ ꯅꯁꯥ ꯆꯥꯡꯌꯦꯡ ꯇꯧꯖꯔꯒꯦꯅꯦ꯫ ꯊꯧꯅꯥ ꯐꯩꯗꯀꯣ ꯏꯃꯧꯁꯦ, ꯑꯗꯨꯗꯤ ꯁꯦꯝ ꯁꯥꯔꯣꯀꯣ ꯏꯔꯩꯃ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯈꯨꯠ ꯑꯃꯃꯝꯅ ꯂꯨꯍꯨꯞ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯐꯥꯎꯒꯠꯂꯛꯏ, ꯑꯗꯨꯒ ꯈꯨꯠꯁꯤꯡꯗꯨꯅ ꯑꯩꯕꯨ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯏꯔꯩꯃꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯔꯩꯃ ꯂꯨꯍꯨꯞ ꯑꯍꯨꯝ ꯑꯗꯨꯗ ꯂꯥꯏꯒꯤ ꯂꯨꯍꯨꯞ ꯑꯁꯦꯡꯕꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯔꯝꯕꯅꯣ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯍꯤꯡꯒꯠꯍꯟꯕ ꯉꯝꯕ ꯂꯥꯏꯒꯤ ꯂꯨꯍꯨꯞ ꯑꯗꯨꯕꯣ? ꯈꯨꯠ ꯑꯃꯅ ꯑꯩꯅꯦ, ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯑꯩꯕꯨ ꯂꯧꯎ꯫ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯣ ꯑꯃꯨꯛ ꯍꯤꯡꯒꯠꯍꯟꯕ ꯄꯥꯝꯗꯕ꯭ꯔꯣ? ꯂꯧꯎꯁꯤ, ꯃꯣꯏ ꯑꯅꯤꯁꯦ ꯐꯠꯇꯕꯅꯤ, ꯅꯪꯕꯨ ꯋꯥꯍꯟꯅꯕ ꯇꯥꯠ ꯇꯧꯔꯤꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯏꯁ, ꯇꯥꯠꯇꯤ ꯅꯪꯅꯅꯤ ꯇꯧꯔꯤꯗꯣ, ꯑꯁꯦꯡꯕ ꯂꯥꯏꯒꯤ ꯂꯨꯍꯨꯞꯇꯤ ꯑꯩꯅ ꯄꯥꯏꯔꯤꯕꯁꯤꯅꯤ, ꯂꯧꯔꯣꯅꯦ ꯊꯨꯅ꯫ ꯑꯃꯗꯨꯅ ꯅꯕꯥꯅꯤ ꯑꯃꯨꯛ ꯈꯟꯅꯔꯛꯑꯕ꯭ꯔꯥ? ꯇꯥꯅꯤꯡꯂꯣꯏꯗꯧꯔꯤꯗꯣ ꯑꯣꯟꯊꯣꯛꯅ꯫ ꯃꯣꯏ ꯑꯍꯨꯝꯗꯨ ꯀꯟꯅ ꯈꯠꯅꯔꯛꯏ, ꯑꯗꯨꯕꯨ ꯃꯣꯏ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯈꯔ ꯂꯥꯞꯅ ꯂꯩꯕ ꯈꯨꯠꯇꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯈꯨꯠ ꯑꯅꯤꯗꯨ꯫ ꯏꯔꯩꯃ ꯃꯨꯟꯅ ꯈꯜꯂꯒ ꯑꯔꯥꯞꯄ ꯈꯨꯠꯇꯨꯒꯤ ꯂꯨꯍꯨꯞ ꯑꯗꯨ ꯂꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯎꯞꯄꯤꯔꯝꯃꯤ꯫ ꯍꯦꯛ ꯎꯞꯄꯒ ꯀꯣꯅꯨꯡꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯒꯤ ꯃꯁꯥꯗꯨ ꯀꯣꯅꯨꯡꯗꯒꯤ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯦꯟꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯅꯨꯡꯗ ꯅꯤꯡꯊꯧꯗꯨ ꯍꯥꯟꯅꯒꯨꯝꯅ ꯍꯤꯡꯒꯠꯂꯛꯂꯝꯃꯤ꯫ ꯏꯔꯩꯃꯅ ꯏꯅꯤꯡꯊꯧ, ꯏꯔꯩꯃ, ꯅꯪꯅ ꯑꯩꯕꯨ ꯃꯄꯣꯛ ꯑꯃꯃꯨꯛ ꯄꯣꯛꯄꯤꯔꯦꯀꯣ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥ ꯑꯃꯨꯛ ꯍꯤꯡꯂꯕꯀꯣ꯫ ꯏꯃꯥ ꯄꯦꯜꯂꯤ, ꯏꯃꯥ ꯄꯦꯜꯂꯤ꯫ ꯏꯔꯩꯃ, ꯅꯪꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯁꯦꯡꯕ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯃꯍꯥꯔꯥꯅꯤ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯏꯃꯥ ꯂꯝꯕꯤ ꯑꯃꯨꯛ ꯇꯥꯛꯂꯒꯦ, ꯀꯣꯅꯨꯡꯗ ꯍꯟꯗꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯄꯥꯜꯂꯨꯔꯣꯀꯣ꯫ ꯏꯃꯥ, ꯅꯆꯥ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯍꯜꯂꯨꯈꯤꯒꯦꯀꯣ꯫ ꯏꯔꯩꯃꯅ ꯑꯃꯨꯛ ꯏꯃꯥ, ꯅꯆꯥ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯂꯝꯕꯤ ꯑꯃꯨꯛ ꯇꯥꯛꯇꯨꯅ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒ ꯃꯍꯥꯔꯥꯅꯤ ꯏꯔꯩꯃꯒ ꯀꯣꯅꯨꯡꯗ ꯍꯜꯂꯛꯄꯗ ꯃꯤꯑꯣꯏ ꯄꯨꯝꯕ ꯃꯌꯥ ꯀꯥꯗꯨꯅ ꯉꯛꯅ ꯍꯔꯥꯎꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯅ ꯏꯔꯩꯃꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯃꯕꯥꯅꯤ ꯄꯨꯟꯅ ꯂꯩꯕꯥꯛ ꯑꯗꯨ ꯉꯥꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯑꯃꯨꯛ ꯄꯥꯟꯈꯤꯔꯝꯃꯤ꯫